इंडिया की लैंग्वेज खरा क्लासिक लैंग्वेज स्टेटस ता यावरनी हाइना यूनियन कैबिनेट डिसीजन लौरे हाइना ताएबा अदा अखोय युमथंगनबा असम बेंगल अदुगा महाराष्ट्र मराठी लैंग्वेज अतै अतै साउथ ईस्ट साउथ ता लैबा स्टेट खरादा ngangnaba लोन हाइबा तारे प्रतिथि सिने सिंगबा लैंग्वेज खरा यावगिबसे अखोय मणिपुरी लैंग्वेज इशु amna asha tawramba haiba tare maramdi karigino haibabu akoina khanjabani ko masi lanba yai sumba yai akoi si classic language da sanbada maruoiba criteria se akoina thajabada di fulfill tawramgani haina akoi madu fulfill oidabagi ni hairasu oi leiriba state government sisu BJP gi government ni do moine henna khangamgani अदगी सेंट्रल लरिबा एनडीए की गवर्नमेंट से अनि से कंबाइन मयाम नसु मोइन हाइबनी को डबल इंजन गवर्नमेंट हाइबनी ना अदगी अखोय हानसु ताबदा मसी सब्जेक्ट टू कंफर्मेशन स्टेट गवर्नमेंट की मरी लेनब डिपार्टमेंट नसु मसी क्लासिक लैंग्वेज स्टेटस द इंक्लूजन तहन व्यू हाइन गवर्नमेंट ना रिकमेंड तौरे हाइनसु ताय अदे ऑनरेबल राज्य सभा की एमपी नसु Parliament da inside Parliament outside Parliament da akhoi gi Manipuri language e classic language status ta include tawna na ba kan hotna biri na ta ada akhoi na su yamna asa tawa da akhoi as a layman haiba ta akhoi na york pa yai haina kan asa tawdi karino haiba bu mayam ne na khangbire sahi ina akhoi gi si mayam demand tawbudagi criteria mayam ju fulfill tawbudigi koi manipuri lol si bharat ki nipan suba संविधान की aichi then adudagi manipuri lol si ki tongan ba akhoi gi script mayek leijare de si de sunatana akhoi gi lol si ngangna rakpa haigadra akhoi gi state se mayam ne hana khangbire madudi historian sing ne hana mamutan khangani Manipur, aduga masigi culture, masigi tradition, aduga masigi language se more than 2 to 3,000 years all wairaba adugumba sinataba ate teisu akhoigi culture da hairuga su akhoigi mayamna khangbire nat sankritan se koi particular community amagi haijabadi natte ko masi phauba UNESCO na recognition pi aduna ai atai atai di yam kanna atai atai state ki yaw gi bakot ki maramda ligi pali gi hairo pratiti hairo ama madu ai yam kanna haijer roi akhoina khanjabadadi amna asha tawba haiba tare bharot sarkar na khannarakpa matamda akhoi gi soina classic language status da soina yorkani haibase ina amka hanjajabada प्रजा सिंगती हाइबिरक पे याय की लेरिबा मणिपुर की लेरिबा क्राइसिस वायलेंस तौरिबा मतम सिदा सुमाइना अकोय अमगा हुन्नबा दुगा अमगा दोंसाबा लौनदना ngangnaba saknaba kaino toroktaba yaय हाइबे याय अदु मदु हाइरकपा तारगदे अखोयन हाइगदुल मणिपुर की क्राइसिस से हाना क्रमाइ तौरगा short tawraga shanti hanjalanaba peace restore tawnanaba hona birakadra na khallaga ahoi shishu classic language da yahon bibase shishu akhoi sida shanti leitri ya hiroi haibadi nati dum tawbi ya aso criteria du fulfill tawramagadi wi tawdu haidu di competent authority na sengdok pi batayeba onoi manipuri sidi ya hiroi sidi criteria fulfill tawdri hairagana moina madu praja singda convince on bit tai do koina koi as a layman koina thajajabadadi atai yaugriba language do yes akoi ga yulon kerona ba assam ge assamese yaugiba bengali yaugiba extremely happy akoi nungai ba moi gi yorko moi yauda akoi ju yahon biba yaina haibise koi kanna asa tawjabani yarok khidabase Manipur ki praja singda ai masi
Manipur se Manipur ki praja sing maruoina Manipuri loan se masi kaya lumna lawdaba aduga samjanna hairgati Manipur se kaya thawai bidaba woina lawbibra haibasi ai wafam khrachi mingi sar bai sam dabe adu moina decision si lawra amina akoi di haibang thokpa democratic country amada moina lawriba decision se yes welcome tawi adu akoi sisu adum khana biba yaina haibase masi akoi maruiba opposition nama woina akoi question tawri bane ba masi